ngasi su miyoi taraga matoi positive oiduna Manipur Da Punna active case taraga nipan sure ngasi numit kharani asigi manungda Manipur da COVID-19 laisana naba miyoi masing leptuna hengalakpaga loinana ngasi su miyoi taraga matoi ama positive oide haina confirm tawre hauzik fawbada Manipur da COVID-19 active case taraga nipan sure Jenims Hospital gi phangba pawgi matung inadi ngasi positive oide ba miyoi taraga matoi asi tarana su sampur dagine makhoi gi manungda numit kun go homdoini da ngai riba angang ama su yauri miyoi tara asigi manungda Mapanna Senai digi halakpa amadi miyoi amana Guwahati digi halaklaba matungda Chusampurgi youth hostel da hangba quarantine center da leirakibane ngasi makhoi swab sample Jenims Hospital la test tawba matamda COVID-19 na positive oire haiba confirm tawkibane atopa positive oire ba miyoi aduna Imphal East ki Yaran Part ta leiba JNB school da hangba quarantine center da leibane ma ki leifam na Imphal East ki khabai soi mamang laikai dagi ni su pausi isi Atopa marueba paw manamu nupa amana masa amasum nupi Hatnaba hotnabada nanthok hore nupa asi masa matomta nongmaina kapsinjadun sijakhre ngarang numidang pung nipang minit nifu mangarom taba matamda Imphal Police Station gi manungsana Dudeland Kid School Land manakta leiba baragi yum amada leiba miyoi amana masagi license nongmaina kapsinjaduna sijakhre Police tagi phangba paw gi matung inadi laikhitraba miyoi asigi maming KS Ramthing sai yankhai getare apokpa gi mi KS Janayuleng kasung kawe Kamjong district ki Litan Police Station ki manung chanba lamlai khunok village tagini hauzik Dudeland da barada leibani laikhidraba miyoi asi singmairong da leiba Tribal Research Institute ta pion oina thabak tawbani haidi laikhidraba nupa asigi loina bigi maming pemiwon kawi saini phusure nupi asina police ta phongdora pagi matung inadi makhoi anigi masa mari leire masa ahum amana masagi asengba yumda lehauraga sahi manga da ngairiba masa nupa aduga makhoi ahum baragi kada leibani ngarang numidang pung manga rom taba matamna saksara matungda mama masa makhoi ahum punna ka aduda leminaki maduda nupa aduna thang ama puthuralaga mama masa makhoi ahum punna seminar sena phongdoki maduda nupi aduna phagi oina khanki madubo marakta ma ke sigumba thawong asi hek torokpadagi singnaba phawki madudagi mapu roibana mangonda maru marang suna yot suna thombadagi nupi adugi laibak kaikhi madudagi amuk hanna phu saibagi thabak sa tharakpada mapu roibagi makhuttagi nanthokuna chentorakhi mapal yoroba matamda laikai mem tanaba mi hale kanbiyu haiduna laukhi laikai mem sangsilakwa matamda nupa aduna magi ka adu thonglun sinduna thamkibadagi sangmangam khide khudakta khuma lampaki ISPT da leiba police ta paw pibadagi police kangbu laktuna thong thugainaba honakhi khudakta Imphal Police Station gi OC ingosada pawpiduna OC na lusingba police team amana thogok thokphomda laklaga thong thugaiduna ka manungda changki maduda I marakta nupa adugi asiba haksang taaduna leramki makha tana thijinba matamda sahi manga da ngairiba nupa masa adusu phamungda gyan mangduna taaduna leramki police na sirabra haiduna yengma matamda nupa masa adugi masada asokpa mafam khara leramki amasung gyan tarakhi haidi Mafam adudagi angang adu police na puthuralaga khudakta Rasmindi city da layengki makata na thijinbada nupa adugi khadangi sarukta nongmai maru ama kapsilaga phogdokhibagi mafam leirame nongmai adu nupa adugi license ganne license nongmai gi se sang amadi nongmai maru kun amasu mafam adudagi police na record ki khudakta forensic science ki kangbu kogduna makata na thijin humjinmagi thabak satakhi laikhidraba nupa aduda nupina police ta phongdorapagi matung inadi nupa asi yamna phai adubu marakta maki wakhal nungairakta depression lakpa matamda masa matomno season amadi imung manungi miyoi singda tainabagi thawang toina tawbi haina phongdokhi